ꯑꯍꯥꯟꯕꯃꯛꯇꯗ ꯄꯤꯄꯜ ꯑꯣꯐ ꯋꯥꯒꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯀꯃꯤꯇꯤꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ꯫ ꯑꯩ ꯏꯁꯥꯃꯛ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜꯁꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯅ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯎꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯁꯨꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯍꯧꯔꯔꯣꯏ ꯈꯟꯖꯕꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯌꯥꯗꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯤꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯚꯥꯔꯠ ꯄꯨꯝꯕꯗ ꯌꯥꯝꯅ ꯀꯟꯅ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯋꯥꯀꯞ ꯕꯣꯔꯗꯇ ꯅꯟ ꯃꯨꯁꯂꯤꯝ ꯍꯥꯞꯆꯤꯜꯂꯛꯄ ꯍꯥꯏꯔꯤꯕ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯈꯣꯡꯊꯥꯡ, ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯚꯥꯔꯠꯀꯤ ꯅꯥꯒꯔꯤꯛ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯐꯖꯗꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯆꯪꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯚꯥꯔꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃꯅꯤ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯥꯛꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ, ꯆꯠꯅ ꯀꯥꯡꯂꯣꯟ ꯆꯠꯅꯕꯤ ꯇꯣꯉꯥꯟꯅ ꯂꯩꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯙꯔꯃꯒꯤ ꯑꯣꯏꯕ, ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯞꯆꯤꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯃꯔꯛꯇ ꯐꯧ ꯌꯥꯎꯕꯒ ꯎꯝꯅ ꯊꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯟ ꯃꯨꯁꯂꯤꯝ ꯍꯥꯞꯆꯤꯜꯂꯛꯄꯁꯤ ꯑꯩ ꯏꯁꯥꯃꯛ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯌꯥꯖꯅꯤꯡꯗꯦ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯣꯉꯥꯟꯅ ꯂꯩꯖꯩ, ꯀꯝꯃꯤꯇꯤ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯕ ꯕꯣꯔꯗ ꯂꯩꯖꯩ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯟ ꯍꯤꯟꯗꯨ ꯍꯥꯏꯇꯥꯔꯦ, ꯍꯤꯟꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯂꯩꯔꯝꯒꯅꯤ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯁꯨ ꯅꯟ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃꯠꯇ ꯍꯥꯞꯇꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯤꯡꯖꯤꯟꯕꯤꯗꯕ ꯐꯩ꯫ ꯃꯁꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ, ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯌꯥꯕ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯀꯟꯚꯦꯅꯔ ꯄꯤꯄꯜꯁ ꯑꯣꯐ ꯋꯥꯒꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥꯀꯞ ꯕꯣꯔꯗꯀꯤ ꯀꯃꯤꯇꯤꯁꯤꯗ ꯅꯟ ꯃꯨꯁꯂꯤꯝ ꯍꯥꯞꯆꯤꯜꯂꯛꯄ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗ ꯄꯤꯄꯜ ꯑꯣꯐ ꯋꯥꯒꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯆꯒꯅꯤ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ꯫